Union Home Minister Amit Shah ji unabasat pani maramdi narangi kaukiba all political party meetings aduga Manipur nahan haukiba tarik tarago humdoi dagi sona sanbidana koi sida Mishimina, Togowa Tokara, but Hogasu, Mishimina Magya, Wadumbalekaba, Aduga Hujik Sarkarna, a coin of local liver, Piski, this Hanzalanabagi process, Karikari Mayamdo, a fries of Wasapani, Adugamangon Sukara, advice, Kara Sikto Gaidana, Adukoi, Honorable Raja Savagi, MP, Inito, Lishima Maharaj, Ne, Sanazalpane, Duga, Honorable Speaker, Aduga Koigi, Party, General Secretary, the Nordic in charge, Manipuri in charge, Samit Patraji. Aduga IB ki director deka yauna koi na hami Manipur uji hongai ba Sanjay's peace ki lai ba posi khara gai appreciate ekoi taunai adubu fully shanti porpang amna bagi lambi thi ba tangai phadi hai ba podama honorable union home minister ki yam kan thami adu yam union home minister Amit Shah ji na yam na nunang hori pasi periphery da singi area singa tainabi area da nomai khara kamna bramba khona ramba adu lep khraga adu Hapet khara handarapagi mong tawrakanda Imphal manungsida akhoi se honorable MP aduga union minister RK Ranjan gi mai tharakpa nahanmak kenogi honorable minister Susindro gi yumde attack tongno batawba adagi chumna gi chachaba nupi ani hekta pharaga hatagi tawrakpa adagi akhoi property akhoi gi government gi property Imphal Valley manungsida mai thaglakna tawrisida dimension dama confusion dama leho karino tawriba process aduna madula agadi purely law and order gi pot lakpa hanagi leirami ba pot chi little political aduga haiba posi khara sensitive oiba aruba pot oiba matam wari sanabada aduga hujiki tawraiba potsi dagi lambi da langhang da security forces singsi function ta holaktaba loina lambi da mang nage chappa ga hekta ambulance khangde thugai rakpi ambulance chatpa yadabi police chatpa yadabi security chatpa yadabi gi potama khak lawlessness ki type ma lakhusi yamna concern hoyi akhoi na so dum apply sorami akhoi su confuse le in a sense thoi ba wa thokshi di amani akhoi gi penda bichil now singna Karna separate adu tanba da tam ai koi pun lepakan da madu yaro ena thengna da bu gi mohta ai koi machine sidaida sangaga hekta afang ba chingnare hai kari hai rumorship masa palak pai badona tobogi por mo la kan da koi si paumi masa khangatre minister MLA masa khangatre social leader kanano masa khangatre kari no matar ko si am concern hoi adu bai koi na su sar hujiki oirei ba pium je koi su masi karamai to ro kuno hai ba koi am kum na thiri law rule of law enforce on ba ko yam kan honori mi phaba punba koi hore atai sa da ba tawbusing sangara makta da mi mapan tara mo hena phai yum mai thaba bu adagi godown mai thaba pipe mai thaba karino kaino ma akhoi na sali ba sik thengali si kaino je khoi gi kampaki leir ba praja sing da confuse am leir bra madu gi potuma khoi government na khoi na side anxiety leir si chamana na ada honorable union home minister ma am no serious wena la hoyi karino tawise aduna akhoi last resort oina amuktang magi site gi su karino angamba pam mator kanda praja mayam si hujiki lambi da sorok ka chalaga pura wild oina hekta u to boi type lambi thingba khotpa security da check to ba tawoi da thong mayam tawriba nupi angang hekta phar ga phuba hekta hak dei to ba tawri mayam si karino haidana no amuktang ning thaune aduga agi sarkar gi leiri bai khoi honorable speaker aduga matri MLA mayam civil society mayam si gong to unaraka wari gotai pajana sarkanda karino tawrise karino pamise hai ponama khangtok na nabagi tanja tu yore haidine ko khanaraga lai ana honorable union home minister Amit Shah jina yamna nungnang hawi tawreba kum se aduga singi tawriba kholiba posidi magi site gi ma maximum ma dialogue ni aduga tampaki de langi bse masi ongtang khajana karino mamai ama yaw gabdu na pangtok da tawrise ko Delhi da karida Pichivi oina tabada yamna nungaitre haidana masigi concern chari aduna koi kuno smango da assurance pirame yes haidba potu sar koisu amna nunganga ga lei aduna koi hana degi su tawraga lai adu heg yogi baga koi media gi khuthang da aduga leiriba civil society smaira pai bi mai bel leiriba mayam sidai ai koi request orkanda matam si hujik politics to no politics hanaba matam nate laiba ki yamna sirba tanjani koi punna ma to ne lemi nagadabni haiba campaign koi tawruge na hairam maga koi khalakpani aduna praja miyam da ina appeal tawning se ada union home minister Amit Shah jina
amadi Delhi gi leader leaders in concern hori posi maru ina koi tampaki leader bi sinau sing maru ina mai bel club po biri mayam na koi tang khamin raga bhap tamin raga tampak sida santi yung tang korna ba pun hona minasi adu goloina na singi sinau sing desu ina pil to gari akhigi thogdok sida irang sida yauri bi sinau sing da ekoi hogi mana hogro ka jo je ekoi santi gi matam mama give a chance for peace ekoi nakalani mat ekoi madugi matam yauri hai nai apil to thank you